Hauzik su Kaithel Manbi da Kuki militant singna bom amadi nongmai kapsinduna landaba leptre. Matam khara irang ingtharuraba matung ngarang numidang Kuki militant singna Kaithel Manbi da bom amadi nongmai kapsilaktuna landarakpaga loinana mitagi yum ama mai tharam lei. Thogdok asi ngarang numidang pung nipan khara helakpa duaida Pasoi Police Station na konba Kaithel Manbi area da thokibane. Kaithel Manbi amadi moidang po khulgi khulngakpa volunteer singna numidangge chak sari ngai chairakta Kaithel Manbi chingkhong CRPF ke manakta Kuki khulai paiba singna mitagi aroiba khulge yumama mai thabaga loinana nongmai maru kaya su kapthorokhe maira paibi amasung khunja singna mai chakpa du kananaba mafam aduda thomjinaba honarakhe adubo Assam Rifles na thingba pibadage miyam amade AR gi marakta sauna ungkhanabagi thogdok thokhe tungda Imphal lomdage Fire Service ki team laktuna mai muthatkhe thogdok asiga ngaiha kanaraba matung Kaithel Manbi mathak singlomdage amuk khangawdana Kuki militant singna Kaithel Manbi amade moidang pok maningge labuk lomda tariba yumsingda nongmai kaya kapsinduna makhata na attack satharakhe maduda state force amadi khulngakpa volunteer singna su khut anduna nongmai round khara kapkhe tungda numidang pung 10 rom tarakpa duaida Central Force amadi State Force ani ki marakta pau phaudoknaraba matung nongmai kapha du lepkhe thogdok asigi makha tarakpada ngasi ayuk pung 5 rom tarakpa duaida Kuki militant singna Kaithel Manbi chingthaktage mitagi yumsingda nongmai round kaya kaptharakhe khulngakpa volunteer singi maikaidagi su khut handuna nongmai round khara kapkhe ngasi nungthil pung 1 rom tarakpa duaida Kuki militant singna makha tana nongmai round kaya kapsilaktuna landarakhe pau asi hek phangbaga State Forcing mafam aduda thomjin khibaga loinana hauji matam ngaiha kanaraga nongmai kapnari haire adumakpu hauji maki oina de nakal anigi marakta sogapan yaubagi pau leite